रिपोर्ट अमानी थमजगे सर ngaranggi kainoda aikoigi hobak chaw logo torbungi mayada nomai kamnabagi thoi ena mayam tawnakiba pottu sir summe hairiba thabaksi aikoigi CRPF lainanaba prefabricated ki yum khara sanaba saba sagat padudaida JCB amaga labor khara satpaduda madugi masak khangdaba kharana hairibasida double barrel aduga automatic rifle shauna kapakpani madudagi security na mo hannana kapadagi minute kunthra guma kamnaraga asoga pandi yaude aduga hojikti normal leire aduga amana hojikta phangba hojing haki mangna phangba paw hojiki palel gidu palel da nate palel gi manungda leiraga leiba khun amada makhoi community amagi militant sing khulai paiba sing marakta kuthongna bani thojungna community amaga gi danate community amagi manungda leiba khulai paiba masel kuthongna bani madugi da sopan khara yawi na hayamna gi sapsaba report huji house leitri aduna yam ka hena kaishu community to community nutabuni nei koi am kana mi paininga leite huji security changre aduga hairiba thoiba thogdok su content tongna ba kan honai sa thank you sir